खुरमजरी ISTV की मणिपुरी पाव मियेंग ताबिरी बपुमना मक्पू तारामना ओक्सरी हौजिक अहानबदा मरोइबा पावसिंग हाई कोर्ट ऑफ मणिपुरना मणिपुर यूनिवर्सिटी की वाथोक थुपचिन्नबा मणिपुर के हाना चीफ सेक्रेटरी ओइरंबा जर्नल सिंबो एडमिनिस्ट्रेटर ओइना हापख्रे अवांग नोंगपोक की मरु ओइबा इशू सिंग अथुबा मतमदा वारोइसन पुरकनबा नॉर्थ ईस्ट स्टूडेंट्स ऑर्गेनाइजेशन ना सेंटर दा तक्सिनख्रे अमदी लौफम कया इकंग थोकले हाइदुना इसिंग चिंगनबा पम यंथोकपा हौरकपदा ngairingaiदा नोंग चुबा हौरकले हौजिक मपुंग ओइबा पाउ पिजरी मतम सांगना वारोइसिन लाकपंगमदना इरांग तौदुना लेरबा मणिपुर यूनिवर्सिटी की वाथोक असि थुपचिन्नबा हाई कोर्ट ऑफ मणिपुर नंगसी मणिपुर के हाना चीफ सेक्रेटरी ओइरंबा जर्नल सिंबो एडमिनिस्ट्रेटर ओइना हापख्रे ngasi जस्टिस कोटेश्वर मदी जस्टिस नोबिन अनिगी डिवीजन बेंच ना ऑर्डर असि ताकिबनी ऑर्डर सिदा हानगे वाइस चांसलर ओइरंबा प्रोफेसर एपी पांडे ना हापलंबा प्रो वीसी प्रोफेसर जुगिंद्रो बीसी इंचार्ज ओइना लेरंबा प्रोफेसर डब्ल्यू विश्वनाथ रजिस्ट्रार इंचार्ज सिंह प्रोफेसर श्याम केशो अमदी प्रोफेसर दोरेंद्रजीत के चयत नबा लैरिबा फम सिंगदगी डिस्चार्ज तौख्रे सस्पेंशन लैरिबा प्रोफेसर एपी पांडे ngasi कोर्ट ना अपॉइंट तौख्रबा एडमिनिस्ट्रेटर दा थौपुरिंगै मनुंगदा सस्पेंशन ऑर्डर हनगत्तबा हाइना सुपल्ले ngasi कोर्ट ना ताखिबा राय अदुदा मणिपुर यूनिवर्सिटी एक्ट 2015 की मतुंग इन्ना यूनिवर्सिटी असिगी अथॉरिटी खुदिंगमकना एडमिनिस्ट्रेटर असिना यूनिवर्सिटी असिदा मौसागी फिबम हंजिलकनबा तौरकपा थबक खुदिंगमकता कोऑपरेशन पीगदबने करिगुंबा अयतपा पिरकलबदी पिरकलिबा खुदिंगमक कंटेम्प्ट ऑफ कोर्ट एक्ट 1971 अमदी अंडर आर्टिकल 215 ऑफ द कॉन्स्टिट्यूशन ऑफ इंडिया की मतुंग इन्ना कोर्ट पुथवई उसितबगी चैराक पीगने हाइना ऑर्डर असिना पल्ले सैरक सिदा अगस्त की अनी सुब चयोलदगी मसांगमददुना लायेंगदुना लाखिबा महैरोय अमसु प्रोफेसर के जुगिंद्रोना पुखटपा एफआईआर दा यावरमले हाइरे फिजिकल एजुकेशन अमसुंग स्पोर्ट्स साइंस की नीलकांत लोंगजम हौजी मसांगमददुना लायेंगले महाकी मथक्ता एफआईआर अमा चलकपदा महाकी अपोकपी ममाना यानिंगदबा फोंदोकपगा लोइनना पुलिसता अरानबा पाउ पीबगीदमक प्रोफेसर जुगिंद्रो की मथक्ता एफआईआर लोखटपीनबा सिंगजमै ओसीदा वाकटख्रे हाई कोर्ट ऑफ मणिपुर यूनिवर्सिटी की हौजिक ओइरिबा फिबम की मतंगदा महौसागुम निथिजना एडमिनिस्ट्रेशन तौनना असी ताकिबा ऑर्डर लैब पार्टी सिंगना तारामना ओख्रे मणिपुर दा लेबा लैब पार्टी सिंगी ओइबा मिफम अमा सीपीआईएम की खेत्री मयुम सांतना प्रिसाइड तौदुना पांगथोखरबा मतुंगदा सीपीआई की पांगथोकिबा मिफम अदुदा सीपीआई की डॉक्टर एम नरा लाइस्ट्रम सोटिन एन जय कुमार के एस सुरसान सीपीआई की एम की शरद सलाम आरएसपी की के मनोरंजन अमदे फॉरवर्ड ब्लॉक के खमद्राम जानेश्वर सुसरुक याखे यूनिवर्सिटी के महैरोय सिंह ओजा सिंह स्टाफ सिंह अमदी महौसागी फिबम दा हंजिन हनिंगबा पुमनमकना एडमिनिस्ट्रेटर ओइना हापख्रबा जर्नल सिंह दा मतेंग पांगबिनबा मिफम अदुना अपील तौरे मपालमदगी संगसिलकपा मिटोप सिंह थिंगबा बॉर्डर की चयतनबा लोइसिनबा अमदी तोंगान तोंगानबा इशू सिंह लोइसिनबा नॉर्थ ईस्ट स्टूडेंट्स ऑर्गेनाइजेशन नेसोना सेंटर द तक्सिनख्रे हाइदे ngasi न्यू दिल्ली की प्रेस क्लब ता पांगथोकपा पाउगी मिफम अमदा ऑर्गेनाइजेशन असिगी चेयरमैन समुएल विजय रारा अमसुंग सेक्रेटरी जनरल सिनाम प्रकाशना ऑर्गेनाइजेशन असिदा यावरिबा अवांग नोंगपोक लमदमगी महिरो ऑर्गेनाइजेशन की मिहुसिंग यावना ngarang यूनियन होम मिनिस्टर राजनाथ सिंह अमसुंग यूनियन मिनिस्टर ऑफ स्टेट होम किरण रिजिजू उनरे नेसो की माइकेदी की चार्टर ऑफ डिमांड सिंह मरु ओइना एजुकेशन पॉलिसी ह्यूमन रिसोर्स डेवलपमेंट खुलाई पाइबे सिंगा वरी सानरिबे सिंह यांगसिन हनबा मिटोप जंगसिलकलेबे सिंह थिंगबा अवांग नोंगपोक की एम्प्लॉयमेंट पॉलिसी सेमबा अवांग नोंगपोक लमदम की अखन्नबा कॉन्स्टिट्यूशन की स्टेटस अमदे तोंगानबा टाइम जोन अमा थंबिनबा तक्सिनख्रे चार्टर ऑफ डिमांड सिंह असिगी मथक्ता सेंटर ना बांग्लादेश तकी जंगसिलकलेबे मिटोप सिंह असिदा अहेनबा मिटेंग थंबिनबसु तक्सिनख्रे
mitop sing asida region asida lairiba yelhomi singi saktamda akibe pirakpaga loinana region asigi demographic structure da hongba ma purakadaure awang nongpok lamda masi apekpa furup kayana khundaba masagi top-topa nat amadi chatnabi leijaba lamda mamani leptana mitop sing sangsilakliba asi yangsil haudrabadi furup sing asi mutkiba yabagi akibe lei awang nongpoki lamdam oina akhanaba education policy ama thambiduna university sing technical sing amadi non technical institution sing lingba civil services ki coaching center thamba tangai fade haba wafam pukhatki Myanmar ga lainari ba border issue Indo Bangla Treaty amadi Brahmaputra River su athuba matamda loisinbina basu taksin kre Union Minister Anina ne sona pukhatleba issue sing asi kupna khanaduna yangsingani haibagi thajaba pirakhi haire Manipur gi laufam kaya ikang thokle laupanba ngamlaroi debagi phibam lakpadagi lengak na mari lenaba department singa akhanaba mifam pangthoktuna ikang mayuk naba yamlaba senpham kaithongtuna ising pam leiduna lobukte ising singsinna bokhan aringe chairakta ngarang dagi hongna Manipur gi mafam ayambada nong suba horakle ngarang agriculture department na ising singnaba pam yanthokpa hokhibaga loinana makhatana topa mafam singdasu pam yanthoknaba thabak paikhatkani haina department ki maikaidagi phongdokhiba wafam laikhrabani Housing nong surakpa asida laumi kaya amadi haraunare amaromda ising marang kaina phanglabasu lofam kaya amadi laupan bangamloi dabagi phibamda leire amaromda handak Manipur da lofam kaya da ikang thokliba asi marilenaba department singna section daba amadi matam chana thabak paikhat tabadagini haina laumi kaya na pen daba phongdok narakle Manipur da karamba matamda nong sugani amadi suroi daga habasi lamdam asida lariba khang ahai sing amatana khang mangam drabara mari lenaba department sing na su masigi matangda hanna karimata khang drabara haiba wahang kaya hang narakle nong taraktraga ikang thoklaba matamda pam khara leiraga ising singsinbagi thabak jathagani haiba wakhalol adudi thabak tawdaba amadi section dabagi mayek laraba kudamne haire Akhang ahai sing tanaduna mari lenaba department na matam sana thabak lokhat lamlaba amadi ithai lokhong gidamakta lairiba department sing na su chapchaba thabak lisang sitna lokhatuna laklamlabadi housing Manipur da lofam kaya ikang gi awaba mayok nariba asi thoklamloi haire Maina irrigation department na lamdam asida chakhiba RLI gi dam sing amadi atai atopa dam kaya mathau tawribra habasisu yangsinba tangai phadra haba wafam sing thamnarakle Amaromda kumbi kendra ke manung sanba borayangbi khulgi sandang khong marilda maina irrigation department AIBP phangi makhada lising ani mari gi February thada sabaloiduna miyamda sinakhiba damadu laufam laupari lising ani henbada ising pigani haikhiba du hojik madugi kana bam pungphana phangbangamdre Damadugi thong kaya yurakpa amadi matam sana semsin sajindabana damasigi kanaba miyamda piba ngamdre Borayangbi Gram Panchayat ki Development Committee ki General Secretary Muhammad Nasirna hauzik kumbe kendra gi manung sanbada lairiba laufam kaya laikrak satle masina laumi singda chawna ningba kaiba ama ohelle karigumba hariba dam asina ising ningthina piba ngamlamlabade Laumi singna thengnariba awaba asi leiramloi lengangna athuba matamda midyang sangbiyu ising singnaba pampi gani haibadu athuba matamda khusinnabiyu haiki Damasi mathau am phau tawdre masigi damasi fajana semjin biraga ising asi reserve tawraga thammamba taragadi ekoi damasi na low pari kaya ising supply tawrakanda huji ikang thoiba lekak chatlaga low kaya mangsilaiba kangsilaiba tin taraga manghallaiba mayamse kalambaya bani masigi khudong chaba se dam masina pigadabni dubo masi pibidre maram masina mari leinaba aikoi authority na aduga ngasi leingak na government na dam masibu semjan sajanbiu Government e-marketplace ngasi Hotel Classic Grande da launch tawbaga loinina workshop ama pangthokre Finance Department amadi Department of Information Technology na punna sinduna pangthokhiba thoramadida Deputy Chief Minister Joy Kumar Information Technology ki Secretary Suman Singh yauna official kayana saruk yakhi Deputy Chief Minister Joy Kumar na e-marketplace asina state asida kanaba kayam yamna phangade ke habadu lairiba department singa tanaduna thabak tawba tangai phade haiki Few of the problems that crop up when it comes to the question of procurement of e-market from the e-marketplace. The problem for a state like Manipur is the number of sellers is also limited and those who can join these enterprises, are not also that well off. So there comes the problem. The authority of GIM do look into this aspect.
District Mental Health Program Imphal West amadi District Health Society National Health Mission Imphal West na sinduna Kakwa Primary Health Center da World Mental Health Day gi thoram pangthokre thoram aduda Imphal West ki Chief Medical Officer Dr. S. Kulena Mental Health ki anaba si nadringai da hana nadana ba hotnana ba paksana awareness program pangthokpa mathau tai haiki International Day of Girls Child amadi Legal Awareness Program amanga si mongsangkai de leba chama mapan suba CRPF Battalion da pangthokre Manipur State Legal Services Authority District Legal Services Authority Imphal West Legal Aid Clinic Association of Professional Social Workers Manipur amadi CRPF na punna sinduna pangthokiba thorumaduda Manipur Commission for Protection of Child Rights ki former chairperson S. Sarat Kumar Sarmana angang singbo force ta leiba singna ningthina ngakpi senbi baga loinana nupi angang singbo minung silaina loina bigada bani haiki Sekta Mayaleka Deleba Sanabung Lamlai Kendra Development Committee na Sinduna Committee ke Advisor Achoibam Deben Yimit Yang Makada Semjinba Sigidamak Social Sporting Club ke President Kaksing Tabam Somona Thagat ba Phongdorak le Janims Porompat ki Blood Bank khusam naduna NSS Unit Kumbi College Network of Economy and Welfare Service Kumbi Society for Disabled Persons Manipur Indian Red Cross Society Bisnupur amadi Association of Voluntary Blood Donor Manipur na sinduna Bisnupur District ki Kumbi College da Mega Blood Donation Camp mapangthokre Kumbi College ki kuntra Nepal siba mapokomon ga mari lena na pangthokiba Blood Donation Camp aduda Kumbi Kendra ke MLAS Bira College adu ki Principal ke Jugeshwar Kumbi Municipal Council ke Councilor yauna miyoi kaya na saruk yakhi MLAS Birana I habasi mamal naidraba posak amani masibudan tawduna atopa miyoi kaya gi punsi kanna bahona ba habasi aikhoi kuding ma ki thadok pa yadraba ithaudang amani phongdokhi Ngarang numidang More Police amadi Commando ki apunba team amana More Bazar area da drive sathabada lupa lising kun mangarom gi oigadaba yungang amadi biar nusingba kaya phagat khre More gi additional SP Robinson na lusingba team aduna phagat laba using adu More gi excise department ta sinaraba matung miya mamang da hidok tu na manghan khre October tang taramathoy World Sight Day ga mari lenana National Program for Control of Blindness and Visual Impairment na lem na mitlayeng bagi camp amang anapithong da pangthokre camp asida yengba lakibasing imanungda anak pa ubada waba miyoy singda lem na anok supiki angang singbu mamit uhan saiba timda nga si pangthok liba World Sight Day asina malemda hauji angang million kaya ama mamit udaba kaya lairi Bharat ki manung sanba Manipur so hariba problem asi adumak thengnari makhoi bu mamit uhan ba habasi NPCB gi pandamni haina State Nodal Officer Dr. K.S. Rajena phongdokle ngasi layeng ba lakibasing manungda khare hena luba kes kaya thengnai makoi sing makhata na program asigi makhada layeng bagi kudong sabasu pigani haiki International Day of Girls Salgi Thoram ngasi Directorate of Family Welfare Services na sinduna Family Welfare Services ki conference hall da pangthokre Beti Bachao Beti Padhao amasung PC and PNDT aki makada pangthokiba thoram asida Director Health and Family Welfare Services Dr. K. Razo Additional Director Dr. Salamat Ula amasung Joint Director Dr. T.S. Arun Kumar na maru oiba miyoy sing oina saruk yakhi Joint Director Dr. T.S. Arun Kumar na angang nupi amasung nupa gi chang asi India gi oina notice that sing gi oina nupa na chang yamna wang na lei masida Mizoram na ahan badalai adubo North Eastern State gi oina Manipur na khwaidagi nemle Lising ani amag census da 972:1000 ratio oiramba adu lising ani taramathoi da 957 da hantarakle Manipur gi district sing manung da Senapati district na khwaidagi nemle haire Director Dr. K. Razona angang nupi nupagi chang da hantarakli ba si ahen mamityang sang magaloina na child sex ratio phagat hana ba PC and PNDT akimakada ultrasound machine leba clinic hospital monitor tawba amasung inspection tawduna report lauduna lana season na handana bathabak sing paikhatle Acta sigi na pathap ngak na salam da basing miyam na su pau pipituna ratio asi phagat hana ba hona si haike yamna maru ibna bidabani masi International Girls Child Day haino observe tori masi aikoina tumina leithokwa legam yaro matam boite koi nupi masa sing sibu kadaba yadaba nupi masa sing je hek moina angangi I hek siamadagina moina sidi bawse pim angangi umdale ngi poro matung amadi moina sangsasa le matung ani hek de mukhaidi koina nupi yokot tabe yate adum
थोरम अमनि Housing Maraktan Atin Mabrek Amatang Luxury. Taret Foods के अनौब प्रोडक्ट ओरिबा अखोइगी इरमदम असिगी पोथोक यामना हाउबा क्वालिटी लाइन पुथोक चबा चगहाउ बुजिया मणिपुर की मफम खुदिमक्ता याहुन्नबगी पांदमदा स्टॉकिस्ट सप्लायर डिस्ट्रीब्यूटर एजेंट कौजरी मणिपुर की डिस्ट्रिक्ट सिंगदगी स्टॉकिस्ट सप्लायर डिस्ट्रीब्यूटर एजेंट ओइबिनिंग मियोय सिंगना पिजरीबा नंबर असिदा कॉल तौबिरउ Taret Foods redefining black rice. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Maitram. Combined tutorials for CBSE, the largest CBSE tutorial center in Manipur. Admission opens for revision. Class 12 CBSE 3 months revision course. Class 9 and 10 CBSE 3 months revision course. Class starting from 8 October 2018. Van service, hostel available for boys and girls. Combined tutorials for CBSE. Sagolbal Moirang Lerik Bachin, bus parking. Being natural is a way of life, and food that is naturally beautiful, full of nutrients, with no added chemicals. Eat real food and live an organic life. Stay healthy, be organic. Lengsin Viraksi, Bless Manipur 2018. Lag lebo October ki tang tara taruk, tara taret, tara nipan. Numidang wairam pung mari makai. Ibo yay masumang nila sanglen konung lampak infal. Manipur miyam gidamak amasung anayek sing gidamak isogi manay na pratna tawjagani. Thajabiu angak pathok kadori. Jolip 100% natural syrup amasung capsule. yu thakpadagi oirakpa awaba chaitheng hakjangi liver soklakpadagi uchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi jolip syrup amasung capsule diabetes singidamakta jolip capsule chabiu Break ki tungda taramna oksari makhata ba pawda lawmi singi senthok sahida saruk ani hangat hanabagi changsin kiba mission mai pak hanaba lairiba system asi phajana samjin ba khangmi na ba maru oi haina additional subsecretary agriculture let khogin haukip na phongdokre wafam singa si Manipur small farmers agri business consortium amasung green growers Manipur na sinduna nomagi oba agricultural marketing habi hiram da pangthokpa training program da phongdokibani DIC Porompata Pangthokiba training program asida additional subsecretary agriculture like Khogin Hawkiv ICAR ki joint director I Megha Chandra directorate of trade and commerce industries ki joint director K Lunkim amasung Manipur small farmers agri business consortium ge project coordinator MS Khaidimna maru oiba miyoi sing oina saru yakhi Loinana Imphal East District tagi lakpa lawmi singsu saruk yakhi project coordinator MS Khaidemna ikhoigi law singogi pothokti saruk ani hena puthokpa ngamle adubo santhokti hengat han mangamba watle masigi maram asi pothok adugi market price hantharakpanani lawmi singna market analyze tawba demand khangba loinana certificate chijinaduna quality laiba pothok puthokna ba hotna ba changi phongdokhi Additional CS Agriculture let Kogin Hawkipna lawmi singi santhok hengat na ba training program kaya ama sinkre madu kadai phawba mapung fana lawmi singna thabak ta onthok page training da yawri ba concept adu lamdam asida kadai phawba applicable oi haiba hana khangdok pachangi double farming oi rabasu madu da changma machak sing aikhoi kadai phawbo phangni haiba wahang lei Ekoi lawmi singi khudong chaba chada ba khangdokpa madugi matung ina department na lairiba scheme singi chana ba khudong chaba phangan ba changi marketing hengat han bada department amasung lawmi singi thaudang yamna maru oi haiki Manohar Sangit Changan Ningthau Khongna Rajastri Bekya Chandragi Chani Kulak Soba Laikhidrabangi Ningsing Thoramga Marilenana Numit Nini Sathagadaba Bekya Chandra Festival Ningthau Khongda Laiba Sri Sri Gopinath Na Mandir da Hokre Hokdokpagi Thoramda Bisnupur Kendrigi MLA Govindas Konthokjam Thangmaiban Kendrigi MLA KS Joy Kisan Minister Eramba N Mangi Manipur University of Culture gi Dr. Makhonmani Mongsaba Ningthau Khong Municipal Council gi Chairperson Amadi Councillor Singsu Charuk Yakhi MLA Govindas Konthokjamna Begya Chandra Furup Khuding Makpu Amatta Oina Punsinaba Hotnabada Achauba Thaudang Lauramba Manipur bu Malemda Culture na Saktak Naba Hotnabada Achauba Thaudang Lauramba Lamdam Siki Ningthau Amani
Nat mangkiba matamda chawkhatpagi mami tarakliba asisu mangkhigani Rajashri asina pamjaramba sing aikhoi khudingmakna ngaktuna thamba mathau tai haiki aikhoi pumnamakna Rajashri Bhagasandarna honabiramba mahana thambiramba lamsing ase mangdarnaba amasung masibu amuk hena propagate tawna prithvi ki tongan ba mafam singna sakhamnaraba asigum magun ase amuk hena aikoina magun ama hafsil haraga pakho sakho handuna mahana mangjaramba anoba manipuri manga do mafamna hananaba honaba saruk yaminarasi Magia Santraning Thogi Pokpagi Sahigi Matanga Chayat Navalariba Si Loisnaba Honapada Miam Amadi Scholars Singamateng Pangbina Ba Speaker Y Kemsana Apel Tauri Nabadib Dhamgi Anu Mahaprabhu Mandir Rajathariba Rajashri Magia Sandra Laiki the beginning Sing Thoramda Speaker na Wafam Asi Fongdo Kibane Ngasigi Thoram Adu the MLAS Subhasandra Ningtho Laisemba Sana Zawbasu Saruk Yaki Ningthau Laisemba Sana Zawbana Rajashri Pegat Chandra Ningthau Oirabasu Punsigi Ayamba Saruk Icham Chamna Len Kibe Mioine Laibak Ngakpa Amadi Miyamgi Yaifanaba Khanba Ningthau Amo Oiramki MLAS Subhasandrana Pegat Chandrana Thambiramba Lansing Asina Manipur Miyamna Mafamsida Lakpa Phangbani Mahakna Pamjaramba Wakhalol Sing Adu Ngasigi Mirolna Thabak Oina Pangthokpana Mahakpu Ningsingba Oigani Haiki Speaker Y Kemsana Rajashrina Lebak Ngakpada Yamna Diplomatic Oiba Ningthau Amo Oiramki Mahaki Sibagi Numit Khanglaga Pokpagi Numita Zayet Nabalaiba Miyamgi Laibak Thibani Masi Khangnabo Hanabada Konungi Pandit Chingi Thaudang Yamna Sawi Haiki Israel Yam Legasu Konungi Thodo Watokidi Dai Konju Singla Pilna Faidigi Masi Sungani Token Knowledge Top Kanze Bardi Maitei Mayaksi एक शेड्यूल तो चल लगा सो मिटे ये करेंगे ना ऐसी परेशान मरे याओगे कोई सी पहले ये ना करें तो जाती है मैं तुम्हारे तो बसी तो फिर ये कांदा तकी याना बामा प्रोफाइल उसी तंबगी तकाई पता मतांग दुनिया ने हम जनेंगे मरम दी बुद्धि बाप ने मरम साना सुनिए ना पुतरो पनीना कक पाया तो बोले ना कौथों ना लगा फायदे याना रसी यार कोरा बता संजन नगरी कोई Rajashri Magia Sandra Festival Thoram Ngasi Phauba Manipur Lengakna Ningthina Masak Khangbidana Stat Function Oina Lausilamdaba Asi Laibak Thibani Haina Ya School Kandrage MLAT Setya Bratana Phongdokre Rajashri Magia Chandra Cultural Foundation Manipur na Sinduna Thasigi Mapandagi Uttar Pradesh ki Mathura da Sathari Magia Sandra ge Chani Kulak Suba Laikhidabagi Ningsing Thoram ge Ngasi Humni Chanba Numit Kamari Lenana Pangthokpa Thoramda MLA na Wafam Asi Phongdokpani Mahakna Makataraduna Ningthau Asina Manipuri culture gi oiba masak naiba saktamama thambiramana ngasigi mirol amadi Manipuri khunaina art and culture gi hiramda chawthokna hingmangam lebani haiki BJP ni Manipur State Unit ki General Secretary K Sarat Kumar na Bagya Chandrana thambiramba khudol amadi pamjaram lambi asi aikhoina yokhatna ba hotnagadabani haiki Rajashri Bagya Chandra gi mathangi thoram nangnanaba Manipur Sarkarna Thoram Masimang Manipur Sarkar ki Thoram Mamoina Lausin Binana Bohanabada Lausin Bio Haidana Hajabada Dugaluina Thoramadu Pangsokna Bohanabada Sagi Magedagi Party Magedagi Angamba Thonap Lingil Putoktan Honazagi Hadnek Tamjuri Hokiba October Tarukta Masa Mathanta Sizabani Haiba Soren Sangbam Sunibalagi postmortem gi fall peningai oide postmortem amuk hana tauraga mara lebising puthoktrapadi khongjang jangsilagani haina misi asiki matangda sem kiba je esina phongdokle Manipur Press Club ta pangthokpa paugami pham amada je esiki ko convener A Ajitna laikhidrabi Sunibalagi hakjangda arumba potna thomkiba manba chaifam amadi khujinna khotkiba manba mafam kaya marum lai adubu report tana masa mathanta sijabani haina pirakpa asi amuk hanna yangsin haningi haiki Iba miyo sigi asing balang lalang jin puthokpiyo haiba wafam thamjakibadugi makha tarako ina tarik tara phawgi manungda puthokpa ngamdrabanina amadi reports mo tem tawduna asing balang lalang jin puthokpa ngamdrabanina aikoi makha taba akanba action amadi agitation mayam ama sangsalagani haibasi aikoi mari lainaba visual media amadi print media gi kuthangda mari lainaba miyo singda thamjare
लोकप्रिय जेपी नारायण की चाम तरा तरुक सुबा मपोकुमोन मरी लेना लाइकटपगी थौरम मणिपुर सतोदया मंडल सिंधुना मणिपुर पब्लिक लाइब्रेरी द पांगथोखरे सेलिब्रेशन कमिटी के मेंबर शरद सलामना डेमोक्रेसी बु कन्नबगीदमक निंगतंबा फंगलबा मतुंगदा कन्ना होनारंबा नारायणन लौरंबा थौदांगबु इकाई खुमनबा उत्तुना थौरम असि पांगथोकपनि हाइखि मियामना डॉक्टर सिंबु लाइदगी हेना तौबंगम ओइना उबना पामदबा थगदो कया थोकनबगी मरम ओइहली हाइना कोंथगजम केंद्र के एमएलए डॉक्टर सापम रंजन फोंदोखरे asi जेनेम्स ता पांगथोकिबा एसोसिएशन ऑफ सर्जन्स ऑफ इंडिया मणिपुर स्टेट चैप्टर के कुलुमदोय सुबा सही की मिफम हगदोकपगी थोरमदा वाफम असि महाकना फोंदोकिबने थासी तरा निथोय फाव चथगदबा कॉन्फ्रेंस असि हगदोकपगी थोरमदा एसोसिएशन की प्रेसिडेंट डॉक्टर दिलीप गौड अमासी की प्रेसिडेंट डॉक्टर तामोनास चौधरी हेल्थ की प्रिंसिपल सेक्रेटरी बुमलुनमांग जेनेम्स की डायरेक्टर प्रोफेसर भीमो मणिपुर स्टेट चैप्टर की प्रेसिडेंट डॉक्टर पालेंसु सरुक याखे डॉक्टर रंजना मिसम मियामना डॉक्टर न पुमनमक ngangwadawbagumna khanbana khaliba wakhaladum anaraktaba matamda nungainadaba thoklai डॉक्टर सिना आंबा थाकता होनारागा मियोबगी पुंसी कन्नबा होनाबनी कन्बा ngamba ngamdabadi डॉक्टर की खुता लेते हाबसी पुन्ना खंगमिनबा मथौ ताई हाइकी who are above God. And when I say above God, that when they see a doctor, they begin to feel that everything is going to be fine, there will be no, that all treatment can be done. That this is one of the things which is, I think, which is a burning issue, and I think every one of us faces who have been who are in the medical field, and this is something which we really need to address. We really need to make the people aware that we are not above God. We will give our best. We will keep to our ethics. We will consider all patients equally and treat them to the best of our ability and to the best of the knowledge that our medical profession has. National Campaign for People Right to Information na tarahumdoy suba National Convention numit nini subna New Delhi da pangthokre ngasi roiban mita Constitution Club da pangthokhi convention asi right to information gi maru oiba power sing adu semtokna ba hojik paliba BJP government asina horakliba si thingnana ba pangthokpani haikhi Naga People's Organization na Compassion Children Ministry Kathiko Karong amasung Saron Training Center Tapauda Chengbek mga mateng pangkre Karong gi orphanage home asida state asigi tongan ma tribe singi angang sa matara taret lay hairi Manipur bu Indiana loksin kiba numit October 15 ningthaukaban numit korkomna state sinba thungna total shutdown lauthokre Korkom gi publicity committee na thokpa cherol amana October 13 amasung 15 gi lonaba hingnungyai degi hauraga October 15 gi numidang wairam pung 3 fauba total shutdown chathagani total shutdown manungda lalol itik loisang singi thabak lambi lamjauda chatpa sana khotna baharau kumai pumnamak lepiduna awaba phongdok piu adum oina magtangai phadaba ana layeng ipau maihau langpok ising piba yenba lining lai solga mari leinaba singdadi athingba asina konseloi haide Manipur bu Indiana namduna loksilaba matungda malemgi loi chanbagi machat pumba suna chathaduna miyambu anoba loi lamgi langda thuhanduna tungi lambi udraba furup ama ohelaba Manipur gi miyamna ningtam ihau asida mapung fana saruk yadabagi tangai phadaba mitkuptu lagle haide Laibak asida khunai lon gi senmet lon gi amasung lengak lon gi ningtamba pumba leitre hingliba ikhoi gi miyam maraktagi sel thum gi pibam khara komle haijari besidi malem gi maning tamba laibak singi miyoi pumna makna phangnari ba phangpham thokpa right pumba phangi haina khalli adubo West Lamdamda Armed Forces Special Powers Act 1958 thamkiba numit adudagi lamdam sigi miyamna miyoiba ama oibagi phangpham thokpa hak pumnamak phangdabata natana hingzage haiba hak phawba matuna lakli Hingbagi hak laitrabadi piriba miyoibagi atai hak pumba arembani West Lamdamda Armed Forces Special Powers Act thamba haibasi lamdam asi loilamni haibagi senglaba khudamni hairi ning tamnanabagi dama khulai paibagi ningtam ihau satharakliba asi India miyam gi mayokta haubalalhau amanate India gi law and order gi oiba wafam sunate loinana internal disturbance amasunate masidi Indiana namduna loksin kiba sovereignty amadi independence po hanjinnaba Manipur India moknaba aniki wafamni hairi RK Maipaksana Memorial Trust na sinduna marfudramari suba RK Maipaksana gi mapokomon thauran lamyan masanglen da pangthokre sahi asigi oina sanalaipak paukchegi columnist Manindra Konsamda RK Maipaksana journalist fellowship pikre ngasigi tharomanda Dr. Lokendra Arambam Dr. Okram Kumar Susaruk yakhi
RK Maipaksana Memorial Lecture that Dr. Akram Kumarna Peopling of Manipur and some historical facts for the consolidation of the state Haibasida Wangangki Trust ki RK Dilipna Manaba Awanba Kunai Ama Journalism ki Kutang the Purak Nabagi Pandamda Thoram Asi Sahi Kudingi Pangtokpani Haiki Nambol Municipal Council Ward Number 1 gi Ward Development Committee na sindana lemna layang bagi camp ama Mongjing Dalaiba Primary School Pangtokre Lisingani kun Paubada India Pumba Masamaw Phana Thamna bagi pandamda camp asi pangthokpani camp asida mioy kaya marum layang magaloy na nahidak langtak singsu lemna phanghanki District Health Society Kaksing na sindana World Health Mental Day Thoram Kaksing Sumnam Lekay Dalaiba representatives of Lois Kaksing gi auditorium Office the Pangtokre, Thoramaduda, DC Kaksing, Nalentang Telen, CMO Dr. N. Jayantakumar, Dr. K.S. Robindro Susar Yaki. Moirang Municipal Council suspended Tamlibasi Hingatanduna Councillor Sing Amuhana Matok the Holo Haiduna, Moirang Kendra Punba Maira Paibi Imalup Nangasi, Moirang Municipal Council Office, Solon Sinabahona Kre Dubo, SDPO Sibukanta Amasung OCR ke Anil Kumar Anina Lusingba, Police Team na Council Gigat Tatuna Sanghan Kidre, Nakal Aning Hang Mungnaraba Matung, Lupki Mioy Karakan Gatuna Council Gi Official Singawari Sananaba, Sinki Adubo, Executive Officer Transfer sa Labanina, Anoba iyo amat sa sinaragani haiba wafam dagi, warep lauba ngamba Mioy Leram Dabadagi, Lupki Mioy Sing Hena Saunaki. Lupki President ke Pramona Executive Officer Masanan deadline piduna lumna talib demand sing pinabukana gani harak laganga sina garigi transfer tawram leba mathau tawdaba tha mari phajilak laba council asi makhoi gi pham munabana maru oide lumna miyam gi demak talib demand makhatana changsin gani haiki Lupki Secretary Thabana mathau pangthokpa ngamdraba kendra ge MLA amadi Municipal Council gi mihut sing pham thaduk piro haiki Pamu bazaar, Kuyol bazaar loire, fish market loire, loire iba possible, mathau tohan biu, paman biu, permit pari bami sing masam sai permit to par piro, pamu ya daga dia amuk, miam da lottery tawra lauto, like the lighter kangalo. I right answer bani, I area da, I ward da, election tawna thagat karba, councillor sing je thabak tohan bitri kari moi pham munna ba ko uba ya bro. Ministry of Culture ki makhada rak tarang mandal na tarang lalumba play amang ngarang Manipur Dramatic Union gi hold utkre thorom aduda Manipur Sahitya Parishad ki President IS Kangjam Aryan Theatre ki Director Dr. N Premchan Kanglai Mime Theatre Repertory ki Director Dr. Y Sadananda Susar Yaki Pung ama minitara sangba play asi Professor MC Arun na ibani design amasung direction na Ay Sadananda Sharma na pibani Wangu Gram Panchayat ki Social Audit Gram Sabha Mifam Amak Wangu Ahalup Sitek Lekai Community Holder Pangtokre Thoramaduda Amom Ongbi Bina Wangu Barayang Bizila Parishad Member Moirang Mayum Brozen Video ke Jadumani Susar Yaki Hauzik sana bagi pau amuk pizari Ziribam Higher Secondary School ki playground da sathariba Nipan Suba Mazaran Bibi Memorial Football Tournament ki ngasi sanaki ba match da Mokamlung FC na CFC Lowakhal Bugol Mari Sinoda Maithibe Pikre hayeng Lalfani FC amasung RIC Ramgaijang sanagani Ziribamgi Lamland Community Hall Kangsang Babu Parada Sathariba Ahanba Elangbam Purnima Veteran Women Kang Tournament King asi sanaki ba Masta Sanamahi Kasarna LEC Babu Parabu Panjal Taranipal da Thoikre hayeng TS Hera Singh Veteran Kang Tournament ki Masta Mital Amadi SAYC Sorok Ating Bisanagani Marfu Taruk Suba Battalion CRPF na Sinduna Intervillage Football Tournament Maram Singh Patri Ground da Hokre Hagdo Pagi Tharamda Battalion asigi Commandant Kalyan Singh Amade Kulgilu Singh Bakaya Susaruk Yaki ngasi sanaki ba ahan ba Masta Makum 3 Youth Club na Makum 4 Youth Club po Gol Anis Noda Anis ba Masta Makum 1 Youth Club na Makum 5 Youth Club po Ani Amada Ahom Suba Masta na Nungtek Youth Club na Makum 4 Youth Club po Gol Amasinoda Thoikre
December tang amadagi Tirupati da pangthokadaba National Junior Inter-District Athletic Championship ta saruk yarunaba Imphal East amasung West District trial ama October 13 ta Khumalampak Main Stadium da pangthoklagani sahi 13 amasung 13 makhagi nupa macha amasung nupi macha singna trial asida saruk yaba yagani Hauzik makhataba sanabagi pausing boyan ningthaujamdagi amuk phangbigani Khumalampak Sports Complex की मेन इंडोर स्टेडियम मनाक्ता MDS 13 फाइनेंस कमीशन की मखादा हौखिबा सोक लिसिंग अनि सुमना तरंग मरी दगी लुपा करोड़ अहुम संगना साबा हौखिबा मल्टी पर्पज इंडोर हॉल ngasi haunabी मतुंगिना यूथ अफेयर्स एंड स्पोर्ट्स अमदी वाटर रिसोर्सेस की मिनिस्टर लेटपाउ हौकिब मणिपुर सरकार की यूथ अफेयर्स एंड स्पोर्ट्स की सेक्रेटरी बॉबी वाइखोम अमदी यूथ अफेयर्स एंड स्पोर्ट्स की डायरेक्टर आर्मस्ट्रांग पामेना संगा अदुना मियामदा खुसिन नखरे थौरम मसिदा यूथ अफेयर्स एंड स्पोर्ट्स की मकोक थोंगबो ऑफिशियल सिंग अमदी मणिपुर ओलंपिक एसोसिएशन की थौपुब सिंगसु सरुक याखी ngasi sangariba indoor hall asi batangba sanaba oidri disabled singna sizinagada sing changing room thongnau gi green hat tabaka kaya leiri saruk yakhiba youth affairs and sports ki secretary Bobby Waikhomna ngasi sangariba hall asina indoor masana gi training tobi khudong jaba phangduna international thaki masana sing asi gi sanroi ki aputokpa wersanu haiki indoor activities marwana weightlifting bodybuilding ma chinga asi practice tawna ki umba pandam amada masi concept oraga sai ba ki mani wanda mission disi the department of the sangroi si magwena hari ba masana indoor of the contact sports ki sangroi si namke amla ta ne aya ana masina ko bakar bakara amasu corona ministry ka tamara ka habsala ko ki plan maram minimum the specification requirement Minister led Pau Haukip na Pongdo Kibada, Manipur da Leriba Association Kudimakta Ani Ahum Topagi Hainebi Tadoklasi, Sports Politics Sangba Toklasi, Tokai Bigi Wakalon Tadokuna, Hawaliba Nahawi Singi Punsi Sembada, Aikoi Masen Puna Tabak Dominerabadi, Tungda, My Papa Purapa Sweden and Ganguni, Haiki. Mature oiraba learning laisu hairaba experience being atani akoi ego ama baina khak ha chakadabni habe ego ama manipura chanabasi place thado kanda angang singi tungi hogala kadawa naharon singi mapunsi sembada akoi mem saruk yamina si haidana ai smai thamjage every association da khudim kari jino ani ni ahom thok ke hairabi manipur khalise Sinakala Bapuno, please stop politics on sports. Sakon binasi Manipur si migi sakot pagam compete to si haina ba tanga ba adagi punsin ba haiba Manipur amma sim bata every organization ba ngasi appeal to jari Sahi lising sitna silapa sisimit pangkok pangamakte masikari gino tumin lay ena order to kusumam de ena hagam de ena sai hajabat de akoi citizen ama football lover sports lover ama ulmati mood som phongdok kane na lobiyo Tarataruk Suba Kesu Kumar Memorial First Division Football League Tournament ki ngasi chanakiba matchta LYA Wangu amadi FC Lamjau mai pakre District Sports Association Kakching na sinduna tha asigi tang mapaldagi team taruna saruk yaduna association asigi ground sa thariba Tarataruk Suba Kesu Kumar Memorial First Division Football League Tournament ki ngasi chanakiba ahanba matchta LYA Wangu na KMSWC Kairapu goal ama sinoda maitiba pikre match asida mai Kipa LYA Wangugi goladu El Somen na Merski ni puni thoi suba minita sanki ani suba Merski sanaki bada FC Lamjauna SWC Waikhongbu gol ahum sinoda maitiba piki match asida mai pakiba FC Lamjaugi gol singadu M Dinesh M Sanaya Mamadi Y Sadanandana Merski taratare suba kunmathoi suba madi kuntare suba minita sanki bani INBA Indiana Sinduna tha sigi tang tarahumdoida Bangalore gi Basan Nagar da pangthok Doriba National Bodybuilding amadi
फिटनेस चैंपियनशिप सरुक यारुनबा मणिपुर दगी आनंद मेमोरियल जिम सगोलबल नेप्रा मेंजोर की बॉडी बिल्डर सानरोय सबुंगबम गोंजालिस अपोकपा CH रोमेश सगोलबल मोइरांग लेरक मनुंगना जूनियर कैटेगरी दा सरुक यारुनबगीदमक ngasi इम्फाल थादोखरे मणिपुर की टोंगन टोंगन जिम सिंगदगी बॉडी बिल्डर तरुंगना पांगथोकदोरिबा चैंपियनशिप असिदा सरुक यारुगनी थागसरी बयाय हुजिक मखाताबा अयिंग असागी पाव अमुक फंगबिगनी इन्वायरमेंट डायरेक्टोरेट की फंखिबा ngasi गोइखिबा इंग सामदि नुजुगी पावदा ख्वाइदिगी साखिबा सेल्सियस डिग्री 15.9 ख्वाइदिगी इंगबा सेल्सियस डिग्री 13.9 नुसित यावबा इसिंग मिनिट की चांग मैक्सिमम दा चादा 43.63 मिनिमम दा चादा 95.63 ओइखि ngasi nong sukibagi sang 10.63 millimeter ni Hojik aroi pe damaroi pe pau amok High Court of Manipur na Manipur University ki wathok thupsinna ba Manipur ki hana sub secretary oiramba journal singo administrator oina hakre Awang nokpok ki maru oiba issue sing athuba matamda waroisin purakna ba Northeast Students Organization na Center Deduction Kre Amadi Lopam kaya ikang thokle haiduna ising singna ba pam yanthokpa horakpada ngairingeda nong suba horakle Asigi oina dia STV na bizaba Manipuri pau matang asidalo sinjari miyang tapiri pa pamuna mapu amuka na kurumjari